Kuki Kutlai Paibasingna farm the tabak tauduna lairiba Mapa Macha Yaona Meeoi Ahum Nongmeina Kaptuna Hatlamle Hairi. Hairi ba thagdok ase ngase nungthel pung Ahum rom tarakpa matamda Bishnupur district ke manung chanba ningthaukong kha water supply maningda thokibani Hairi. Hairi ba thagdok aduda Kuki Kutlai Paibasingna Nongmei Kaptuna Hatlamlaba Meeoi Ahum adu laikai adu maktadagi water supply aduda ising yonbagi thabak tauba oinam bamol jaw mahaki machanupa oinam manitomba amadi thiam someni Hairi. Manak nakpa Meeoi singdagi phangba paugi matung innadi mafam adu yamna ingna chikna leiba mafam amani Kuki Kutlai Paiba Meeoi mari kumtharaktuna Meeoi Ahum adubo Nongmeina katlamlaga chenkibani Hairi. Tinki mayam sila edna. Tinki singki da mana ising kapane ba. Nungti ki dili ki ona. Saya menupi belau hobu tu di. Mai nupi wara male. Mapa ki maming sina ujik siri se. Bomong jaw ko ba. Si se bomong jaw ko ba. Adu macha nupa am khak jaw ba. Mani tomba. Oinam ne ba ko. Adu dagi mani tomba mama sina landoni ko. Ujiki landoni si di kapam dramale. Kap tre.